Ngasi numida wairam phongkiba kangleipaki mairagi pause degi maruoiba pau khara khangasaraga miyamda khudo tamjike Churachampurgi mafam kayada paksana operation sathaba haukrei ngarangi embusta laikhidraba sing masak khangba ngamkrei chenaba mioi amata phagappa ngamdana leire ngara nungthul pung amaram taba matamda Churachampur district ke Mojang village da KNA gi army singna sathakhiba embusta KNA gi deputy commander in chief oiba thengkhang thang allies thapi chainifug nipal amadi nupi ama yauna mioi mari lekhidabagi thogdo adu thokharaba matung lenga ki maikede ge lakholakhiba section thorangi saru ama oina ngarangdagi hongna Churachampur district ki tongan ba mafam singda security force na paksan na operation chathaba haukrei adu ba hauju phawagi oina di thogdo adu da chenaba mioi sing phagapangam dana leiri haide amaramda ngarangi thogdo adu da laikhidraba mioi mari adu masak maming khangdopa ngamkhibaga lonana asi bhagsang singa si Churachampur district hospital ge medical sangda postmortem tawkrei masak khangba ngamkharaba mioi singa du de koite village de ge phal hing sei humdraga ni thoi maltejang de ge thengkhong thang allies thapi chaini fugani pan saiteng de ge saikhongging allies hiding sei kuntraga manga amadi Chekon village de ge lengo house ei kuntraga manga kawi thogdo adu da akai atoi thokharaba Hyundai tractor car police na thogdo thofam dagi lakhakharaba su police station na thambagi mahutta mioi kharana car wash amada gari chamthopagi video ama social media da paksana sandorakpadagi meyamna angapa pokna khrei car adu chamthokharaba de case adugi langla langjing thidongna ba hotna bada chaungna ahoba leiragani hanasu Praja section kayadagi hainarakli cherak asida lengangna suspension of operation su chana riba kukila haruf United Cookie National Army KNA na ngarang Churachampur ke Mojang village ke ambush adu lup asigi army singna sathakibani hana lup asigi information and publicity department na media da thadorakpa cheol aman hairakli cheol adun hai laikhidraba mioi mari adugi manungda ahum de lenga ka su chana riba Cookie National Organization KNO ge arm wing oiriba Cookie National Army KNO ge mioi ne adugu nupi aduna misamne laikhidraba KNA ge mioi ahum adugi manungda KNA ge deputy commander in chief thengkhong thang haukip allies thapi jai nipugani pal UKLA na chairak pi khibani mahangna UKLA ge leader tamen hunter amadi organization gi PRO Sako hapo hatkibada natana chamjaraba kuki gi mioi kunthra rom se hatki aina su cheol achina hairakli makhatara papauda kuki singna yomai thaduna talaklaga yomai thakiba leiti haina court case tawrakliba aseleng angna miyeng changbiu sanathoi kuki singna yomai thakiba leiti haina court case tawrakliba ase lengangna miyeng changbiu haina IDP oinam sanathoi na phongdorakli ngasi Imphal West ke manung sana leiba khurukul mandop yumpham da hangliba relief camp da pangthokhiba pauki mifam amada oinam sana thoina wafam achi phongdokhibani mahangna makhata na hai kumja lising aniga sumna kun gomdagi me ahumda Kangpopi district ki manung sana leiba 4,000 maitei kholda leiba yum kuki singna maina tumna thadokhibadagi mafam asida lanjanarak leirakhibani 4,000 maitei kholda leiramba mahaki yumadu pata paiba yumpham ni amadi mahak masama amadi mahaki mapuroiba oinam thoithoiba mafam adugi border card amadi ada card paibaga lonana hingkolgi khazna thibagi receipt su leire masida kuki kharana mahaki yum hingol 4,000 maitei khoda leiramde mai thabada su yaukide haina case tarokliba asi yaningde haiki mahangna makhatana phongdokhibada hiram asigi matangda lamdam asida leiriba Civil Society Organization amadi group amadi maira paibi singna miyeng changbiduna asiguma leibak thiba thogdo asi IDP singi mafamda amu hana thoktana ba hotna minasi haiki paugi mifam aduga mari lenana mandop yumpham relief camp khurkholgi coordinator RK thoithobana phongdokhibada paraside ro laklaga relief camp da leiriba IDP singi phamam thokpa sing phanglagadra amadi irang asi loisinduna mahoksagi punsirol da hingba ngamlagani hana khalamba adu PR na karigumba ahongba amada purakpa ngamdrei IDP singna haujik nongmada mioi amada chengram chamri amadi lupa marfu allowance piba asina wana hinglengai cherak asida tha khuding allowance piramba du haujikti thakhai oina pirakpa maramna amoki hen awaba mayokna hale
Hauji relief camp asida mafam kayadagi lanjanarakpa mioi lising masa malayba asigi manungda lengang ni imung amamamda lupa la amamam pigani haikiba dubu piba amata yaukidrei maram aduna IDP singi awaba asi yenglaga mari leinaba singna mateng pangbiu haiki makhatarapa pauda Kuki ge Union Territory ge mangla Naga singna yetpa hauraglei Naga ge lamda Jaraman Road natraga Tiger Road semba yaroi Riyangmoi Naga Chief Naga singi lampharaga Jaraman Road natraga Tiger Road haibana singba lambi semnabagi thorang khudakta lephangadabani haina Eastern Riyangmoi Naga Chief Chairman Association ELNCCA na phongdoraklei loba sigi media sena thadorakpa cheol aman hai Kuki singa Naga ge lampharaga Kangpokpidagi Churuchampur fauba samna hanaba Jaraman Road natraga Tiger Road haiba lambi semnabagi thorong ase Ministry of Home Affairs na khudakta lephangadabani Ipa ipu singa thambiramba Naga gi lamda Jaraman Road natraga Tiger Road natraga na Lion Road haiba amata leiramde haina waladuna cheol asin hai Reniko ta yaudaba khusem gi oiba lambi semdana Naga gi lamda semga sagapagi thorang kaya pakhalaklibasi Naga furupo atamna singnabani hane lawfam thui Chenga sagapagi mingda ipaipu singa thambiramba Naga gi lamda lambi semjilakpa tarabadi araiba pambai sijinaduna thingnaba honarakani asiguma thong asina hanadagi tangdu leitaba phibam leiraktraba lamda masida kanglupki ungkhanna ba thawdo amaga amuk thoalakpa yai Naga miyamgi maram chaba ofam asibu thawsadaba tarabadi maduda tholapa aphafatagi teksa punamak mari lenaba singna pugadabani Makhatarapa pauda ambush laikhidraba KNA ge thapina sijinaba car ge number sasinaba oiramlei Churuchampur district ki KNA jangkhulda ngara United Kuki National Army UKNA ge kadar singna chathakiba ambushta laikhidraba KNA ge deputy commander in chief amasung mahaki squad ani aduna tonglakhiba car adu sasinaba semjinba register number oiramlei report amagi matungina thawdok thofamdagi phangkiba Hyundai Tractor MN01AG 1987 hariba number ase Maitei Pangal amagi car gi number ni asengma car adugi mapu oiriba Maitei Pangal adugi car adudi mamang sahi da yamna tamthiba accident gi thawdo amada mamai mami kaiduna hawjik su workshop ta taraga leire phibam yamna thina car adu sokhiba maramna sembada matam khara changani amasung sel su changani haina khanaraga leiringaida Gari aduga manaba number ama thelaga Churuchampur ge Kemonjangda phangle haiba tabada angakpa oinare khwaidagi nongna phangba paun hai ngara ambush tawkhiba mafam aduwaida khulai paiba masel ge marakta ngasi nungalamdaida akama mongda nomai kamna khibage thawdok thokre thawdo adugi tungda Central Force amasung Churuchampur District Police ge team ama sangsinduna operation chathakre ngarang ge ambush adu United Kuki National Army na Sathakibane hana jerol ama thadoktuna crem tawrapagi jerol aduda makhoina matam kharagi mamangda lal harufa sigi publicity secretary faraga miyathina hatkibagi laman khumbani hana su phongdorakli ngarangi ambush adugi tungda kanagumbana social media da natraga lambi lamjawda protest tawraklagadi makhogi mathakta su khuthagani hana kihanba wafam ama su phongdokhiba laikre oirakliba phibam asida makhadana irang lakpa yai